ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯆꯥꯔꯛꯀꯦꯕꯀꯣ ꯉꯥ ꯀꯧꯇꯥꯒ ꯑꯗꯨꯒ ꯍꯋꯥꯏꯗ꯭ꯔꯥꯛ ꯀꯩꯀꯥ ꯍꯥꯞꯄꯒ ꯌꯥꯝ ꯐꯖꯅ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯍꯋꯥꯏ ꯃꯇꯣꯟ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯑꯃ ꯑꯩ ꯏꯪꯈꯣꯜꯗꯒꯤ ꯐꯨꯛꯂꯛꯑꯦ ꯁꯤꯃ ꯆꯤꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯟꯖꯥꯡ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯣ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯕꯒꯤ ꯆꯥꯖꯔꯛꯀꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯃꯦꯟꯇꯕꯨꯗꯤ ꯑꯩ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯈꯨꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨꯁꯨ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯉꯦ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯁꯨꯝ ꯃꯤꯅ ꯌꯦꯡꯅꯤꯡꯒꯗꯕ ꯁꯥ ꯉꯥ ꯑꯗꯒꯤ ꯃꯈꯜ ꯃꯈꯜ ꯑꯗꯒꯤ ꯁꯨꯝ ꯀꯩꯀꯩ ꯂꯩꯗꯅ ꯃꯤꯠ ꯊꯛꯅꯕ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯡꯖꯕ ꯈꯔꯗꯣ ꯑꯗꯨꯗꯣ ꯁꯨꯝ ꯄꯨꯊꯣꯛꯑꯒ ꯆꯥꯖꯕꯁꯤꯗ ꯃꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯕꯤꯕ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯇꯤꯜꯍꯧꯁꯦ ꯆꯤꯛꯀꯦ ꯇꯧꯕꯅꯤ ꯁꯤꯗ ꯂꯩ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯃꯌꯥꯝ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯍꯦ ꯀꯣꯜꯂꯤꯁꯤ ꯃꯥꯅ ꯆꯥꯒꯦ ꯑꯃꯗꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕ ꯀꯥꯎꯔꯝꯃꯤꯅ ꯑꯩꯅ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯈꯟꯕꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯈꯔ ꯆꯠꯊꯔꯒꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃ ꯂꯩꯌꯦꯕ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯁꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯏꯆꯟ ꯅꯪꯕꯨ ꯉꯥ ꯀꯧꯇꯥꯗꯣ ꯑꯝꯇꯗꯤ ꯊꯣꯡꯉꯒ ꯆꯥꯔꯛꯎꯗ ꯑꯩꯗꯤ ꯅꯣꯏ ꯀꯃꯦꯟꯒ ꯄꯤꯕ ꯍꯥꯏꯗꯨꯁꯨ ꯍꯩꯇꯦꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯋꯥꯍꯩꯗꯣ ꯇꯥꯃꯣꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯥꯒꯤꯗꯣ ꯀꯨꯏꯔꯦꯕꯀꯣ ꯃꯥ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯗ ꯅꯍꯥꯟꯗꯣ ꯂꯝꯕꯤꯗ ꯎꯏꯌꯦꯕ ꯇꯥꯃꯣꯗꯣ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯗ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯍꯥꯏꯕ ꯀꯥꯎꯔꯝꯃꯦ ꯑꯍꯥꯟꯕꯗ ꯍꯥꯏꯒꯦ ꯇꯧꯔꯝꯃꯦ ꯍꯥꯎꯔꯦ
ꯀꯣꯕꯤ ꯌꯣꯟꯈꯤꯕꯒꯤ ꯄꯩꯁꯥ ꯃꯁꯤꯡ ꯍꯪꯉꯛꯏꯕꯗ ꯀꯦꯖꯤ ꯃꯁꯤꯡ ꯍꯪꯉꯛꯏꯕ ꯍꯥꯎꯋꯦ